CMꯅ thong amasung school infrastructure sing sangakre maru oiba road project sing flag off tawkre. Amjuge 15th annual May 2026 Kangladagi Mairal Lauduna Manipur Press Club ta hogokre. Yausang hoba numita street asida yamna talna thokpa angangba tha uwa fanglagani. Moregi Friendship Grace ICP manak nagna horakkiba langmai matam chana mutat pangamkre. Amasung lising ani kulumdoi da horakkiba irang asidagi Manipur da nongmai license loba masing khangen hengalakhe. Krumjari ISCOM News Meng Tabidi Punamak Po Kerada Aribam Taram Okjari Hujuk Pau Sandok Napizare. Chief Minister Yumnam Kemchan Singh na ngarang Imphal East District ke Moirang Purilda Maruoiba Project Singh Sangaduna Napet Paligi Maruoiba Road Upgradation Singh Flag of Tawkre. Chief Minister na Imphal East District ke Moirang Purilda Pradhan Mantri Gram Sadak Yojana PMJSY ke Makada Sabal Loiraba Itham Moirang Puril ge Thong Sangha Kibaga Lonana Pradhan Mantri Jan Vikas Karyakaram PMJVK gi Makada Sabal Loiraba Model Residential School Amasung Samagra Shiksha Manipur gi Makada Nauna Sakiba Moirang Puril Higher Secondary School ge Science Amade Arts Block Sing Sangakhe. Masigi Matakta Chief Minister Nangarang Napet Palida National Highway 202 gi Lamlai dage Thobal Dam Fauba kilometer Amadashmek Tarani Pan Sangba National Highway 202 Imphal Ukrul Amasung National Highway 102A Sangsak Tenopa Lambi Samnahangadaba Road Network Project Semgat Sagat Nabagidamak Pochoy Pubagari Sing Flag of Tawke. Hariba Road Network Project Ase State Asige Public Works Department gi Makada Paikatuna Chohi Amagi Manungda Loishin Nabapandam Thamle. Moirang Puril Higher Secondary School da Pangtokpa Thoram Amada Chief Minister Yumnam Kemchan Singh na Fongdokibada School Asida Oja Singh Wad Panamaram Oiraga Kudong Chadaba Kaya Mayoknare. Hairiba Kudong Chadaba Singh Asi Atuba Matamda Kokhanaba Lokat Payaba Tabak Singh Lokat Lagani Haike. Thauramga Mari Lainana Moirang Puril gi Lambi Singh da Aina Yadaba Tabak Singh Chathaduna Leire Haibagi information adu CM na SPA Imphal East Ningthina Tigatuna Action Lownaba Khanganke. CM na Makha Taraduna Dishi Imphal East Laikong Khul dagi Lanjanaduna Relief Camp ta Lairiba IDP Singh Hojik Fauba Government ke Direct Benefit Transfer ge Kudong Chaba Pangdriba se Yangsinaba Akanba Instruction PK. Lupa crore Ahumga Dasmik Tarit ni Panchangna Samagra Shiksha Manipur gi Makada Nauna Sakiba Moirang Puril Higher Secondary School ge Science Amasung Arts Block Sing Ase Education Engineering Wing AEW na implement tawbani masida classroom sing laboratory sing library nupi amasung nupagi tongan ba toilet sing amasung rainwater harvesting system sing yauri. Lupa crore Kunmanga Dasmik Taruk Ani Changna PMJVK gi Makada Sakiba Model Residential School Ministry of Minority Affairs Government of India funded Taurakibani. Aduga Imphal East District ke Kairao Betra Block ke Manung Chanbada Thobal Turel gi Mathakta Itham Moirang Purel Bridge Asi PMGSY1 ge Makada Lupa Lakh Chatrukanifu Manga Dasmik Nipan Mari Changna
NDA's construction asabani. Thoranga Mari Lenana Andro A Sige MLAT A Syam Kumarna Mahaki constituency Asi Chaukat Pa Mayonda Purakna Ba Hona Bagidamak Sem Kem Chan Bu Tagat Pa Fongdoke. Lamlai A Sige MLA Khongban Tavam Ibom Chana Fongdokibada Manipur gi Oina Chaukat Thaurang Thabak Sing Ase Mapung Fana Nauna Sem Kiba government Asigi Makada Paikat Pa Ngam Le Haike. Funyar A Sige MLA Laising Yo Taishing na Napet Pali Asang Kulen Faunaba Lambi Ase National Highway da upgrade Tauriba Asina connectivity Fagat Han Badanatana Kunja Singi San Mitlon so Fagat Han Bak Ngam Lagani Haike. Program Commissioner to the Chief Minister and Asok Kumar, Chief Engineer PWD Chongtham Vishwa Chandra Singh, Education Department gi Official Singh Mahiroi Singh Amasung Laikai gi Miyoi Singh Sarok Yaki. Chahi Kudingi left na pangthok na lakpa All Manipur Working Journalist Union Amjuge Tara Mangarak Suba Annual May 2026 nga siyayok Senglaba Kangla Laifam Lendege Mayra Lauduna Major Kulda Laiba Manipur Press Club Tamna Paumishing na Mayra Rally Chatlaba Matungda Mayra Chukhatuna Amade Amjuge Firal Chinkhatuna Hodokre. Ngasi ayok haudokpagi thauramada RIMS ki director Guruwari Bam Sunil Sarma Amjugi president Asem Bhakta editor skill gi president Khogendra Khomdram Amjugi advisor Ireng Bam Arun Ge Singh oina saruk yake thauramada RIMS ki director D Sunil Kumar Sarma na fongdokibada Manipur ase straight singi size ka yengnabada Olympian khwaidagi yamna puthokpa straight ama oire Mapalamda Manipur Star Maming Chatle, Makatarakpada, Democracy da Kwaidagi contribute to Basi Popular Journalism Nihaike. Amjugi President Asem Bhaktana Rimski Director na Thorum Asada Sarukhiya Birak Pagidamak, Mateng Pang Birak Pagidamak Tasu Tagat Pa Fongdoke. Loinana, Numit Marini Trupna Pang Tokadoriba Annual Sports Meet Asida, Mayamna Sarukhiya Biduna Mapung Fahan Biu Haina Fongdoke. Ngasige Taramanga Suba Annual Amju Sports Meet Haudokpagi Thauramada Amjuge Educative Members Singamade Manipur da Laidiba Tongan print amade electronic media firm Singi Representative Journalist Singna Saruk Yake. Manipur Indiagi Kwaidagi Yamna per capita Olympian Puthokpa Senamani Masing when a Tirabada Hoji Photo Olympian 19 Puthokre and a Pigi record Lagre Aduga Apagi per capita income Mayamna Wigi Leva Amaki Chapat Padadi Manipursi Indiagi Vanadi Yamna Makha the lady means Apagi per capita income is 2 lakhs high average Apagi Manipurgi Hoji Lak Amagumadalai. Olympian Haragadi 19 Doctor in a Manipurgi size Imatunginadi, when a Kwaidagi per capita sports person Laiba state Amani. Aduga Pagi sports have a Manipurgi Vanadi, Rasagi Pokudi Yaurabagi, Aduma inborn quality Amani and Logze, Aduga Inamapanda, Zahikumanga, Hena Lerapada, Manipursi Mayamna, Kang is sports. Aduga Matunga Rapada, journalism Haragadi. Apagi society ki mirror se koi journalism nahi aduga democracy da khwaidagi chauna contribute to bose koi ki proper journalism koi ki ngasigi sports ki smaina to birwa degi koi ki kanu su trophy masu kana to bine na adu su tapire masu musu thank you to na koi ngasigi koi se dum hana degi dum ta tara mangarak su baga dum hana degi smaisum sports dum chahi kuding koi dum tawjara lakani koi tawgini aduga koi khalli ji mathang dadi no iski oba kanu chu tawge ga koi su khalli moi matam de moi na tawm badu koi chatni wati da koi sum sum tang tawsi ga na koi khana balai tan so koi kona jage amagadi koi tawgu mathang gi no ga ngambra koi tu jage duma aduga mayam sigi koi gi media sing no konsin sports se hayeng lagi di kumyam club sana me sin ni marini gini ko sana dise marini se mayam goina kanomo ina kunna sana minaraga ko gi boxing manu se smaina sports ta
kano tawraga khoi leminasi mayam da tek takai dana ba mayam sport si dana kano tawna ba mayam da ai khwaramjan Mahausaga manadaba mawongda chahi asigi yaushang hoba numit March ahumda mapung faba lunar eclipse Chandra Grahan leiba maramna tha thorakpa matamda igumna ngangsang ngangna thorakpa uba fangani haire. English singani kuntaruki oina ahanba Chandra Grahana se numit yungba matungdagi haugane. Ahoba matamda masigi masak Manipurda uba fangloi. Adubo nungtil pung aniga minute tara mari dagi masigi Kudam tapna fanglakani. Nungtil pung ahunga minute kundage pung mariga kuntra mari faubada masigi kudam kara uva fanglakani. Mata masi faubada Manipurdadi mayek sengna tha uva fangloi. Manipurda tha mayek sengna uva fangadawriba se numidang wairam pung mangaga minute tara mari dagini. Mata masida tha nongpok lomdagi atya pakna wangkalakpada malemda mami tasin bagalona igumna ngangba machu oina uba fangani. Hariba se numitki mangalna malemgi leimaidagi thadorakpa machu aduna thokanbane. Manipurgi oina thagi angangba mashakasi numidang pung mangaga minute tara mari dagina pung mangaga minute tara taret fauba minute ahum lom tamak uba fangani masi thana yamna nemba attitude ta laikhibanani haide. Chandra Grahana se numidang wairam pung mangaga minute yangkai humdoi fauba thagi mapung faba mangaladu uba fangani haide. Laibaga sigi oina Chandra Grahan ase awang nongpoke state singge manungda Guwahati bi Dispur Itanagar amasung Silong dashu uba fangani. Hariba mafam singa sida numidang wairam pung mangaga minute tara dagi pung mangaga minute kun manga faubagi manungda uba fangani haide. Technopal district ke Myanmar border ke More town da Leiba Friendship Bridge Integrated Checkpost ICP manak nakpada leiba jungle singda kangaudana haurakpadage langmai chaglakpage thaudok ado ngarang border deploy tawriba Central Force ke troop singna matam chana kanba ngamhobadage makhata na amangata thokan kidre haid. Official oiba pau amagi matung inna ngarang More town gi haidiba mafam aduda maikhu karakpa manak nakpada deploy tawriba Central Security Force singna Kangalakpadage mafam aduda changsenduna mai muthatpagi thabak paikhatki haire. Matam chuppada afaba makhal gi anauba technology sing yauba machinery sing install tawduna thamliba ICP singe manakta haurakkiba langmai adu matam chana thengna haudrabadi achouba mangdraba ama oigani maramasina mari leinaba authorities singna loinana troop singna khudaki oiba fire control measures sing lokatuna langmayadu makhatana sandoractanaba akan bamongda honaki haire. Troop singna chathakiba operation aduda safety protocol sing ngaki bagalona manak nakpada khundari ba khunja sing asoy angam yaudana ba honaki haire. English singani kulhum doigi me ahum dagi thorakiba kangluf ki irang asidagi Manipurda nongmai license lobagi masing ase khanghen hengalaktuna December lisingani taratarukta nongmai license loba singe masing ase lising kuntaruka chonipang kuntra humdoi oirambadagi lisingani kulhum doigi July thada Listing kuntra mangaga chamaga taratareta handgat keduga haujik ki oina nongmai license lobagi masing ase listing nifu nitoiga chahumga nifu mari yaure haina official source amana fungdorakle. Listing ani kulhum doige July thadage chayasige February tha faubada nongmai license lobagi masing ase chada kundasmik manga 9% ne. Manipur state ke oina nongmai license lobagi masing khangyen hangalakli ba se lishingani kulhum doigi me ahum dage haurakki ba ethnic violence asina achouba maram ama oire. Violence asida mioi choniga humfu secret mioi kaya ama tiwa kangdana leire duga mioi lising humfu displaced oina state asida leire. Official gi report matung inna Manipur da irang asi thokraba matung chawrakna anoba nongmai license
Lising taret ka chani ga kun taret issue tawkre duga BJP na March lising ani tara taret tage sarkar paiba horakpadagi nongmai license lising tara mga issue tawba hauki haide. Manipura irang thokdringai mamangda Tampaki district singdagi Senapati Kangpokpi Churachampur amasung Tengnopal na chingba chingi district singda nongmai license pinaba application kaya thanaraki haide. Tampaki Mioy Singh na Chingi District ke Administration Singh nongmai license pinaba application Singh thanaraki ba se makoigi home district Singh na application Singh ado background verification tawda reject tawrakani haina khanwadagi ayambani haide. Official source asina makha tarduna hai normal oiba matamda tha amada nongmai license lawnabage application Yankairom Tazalaki adubo irang labor matamdade nongmada application chahum hena pishalak pa thengnai. Arms Eki Makada nongmai license holder singna makoi ge license ke permit adu chahi ani khudinge renew tawgadabari natrabade makoi na paiba nongmai sing ase illegal oigani aduga nongmai ge license lawnabagi damak pisalakiba application sing aduda life threat sing labra haibadusu authority sing na mangjongna na yengadabani haide. Manipur state asida matam shang na kangluf ki irang thoktuna nat ki oiba harau kumhai kaya matam khara lefluraba matung hojek Manipur da tapna irang nemtharak pa made santi hanjolakpa ge mamitaba haurakhi bagalona na chahiya sigi oina hayeng dagi pangthokadoriba yausang kumhai ga mari lenena mi oina athapa amasung anakpadage lakpa mioy singna khwaramban bajarda ngasi kaitel kanakre Maihorol the Galam Tatada, Pangtok to Lakpa, Yausang, Kumayase, Manipurgi, Oinasu, Quaidaki Chauba, Kumai Singi Manung Chalibane. Kumayase, Lakpada, Imung Manunge, Mama Mapa Made, Ahalaman Singna, Makoige, Machamasu Singi, Anoba Fijol Sing, Quaramban Kaitel Sing the Gate, Labiduna, Yausang, Kumayase, Harautayamna, Yauhandana Lakle. Matamge, Horakli Ba, Honglakli Bakong Chet Asina, Numit Mangani. Harau kumhaida matam manghan bagi mahuta leikai da labor club organization singna yausangi numit mangani ase 1917 dage hauduna sana khotna bada oina pusin ba horake haujek Manipur da mafam ayamada yausang kumhai ase games and sports oina pangthok labaso matam koina dage chena duna lakpa angang singna nakatheng ni ba leisabi singna thawal jongbage paisa khaiba sing ase leptana chathaduna lakle kumsi chahi asige oina so yausange Kaitel Kaba se Kwaramban Kaitel Chauna Mamitaba Uke. Ngasi Yausang Kumaiga Mari Lenana Kwarambal Kaitel Mioy listing Kayana Krik Inaduna Kaitel Kanaba Uba Funke. Security Force da Manipur ki tungan ba mafam sing da chathakiba sas operation sing da lalhaulup sing gi kade awum fa ba ngam kibagalona pistol amasung nongmai maru kya fagat pa ngam krehad Imphal East District ke Lamlai Police Station ge manong chanba faknung awang laikai da Security Force sing na chathakiba sas operation amada aina tingtraba lalhauluf People's Revolutionary Party of Kanglaipak Pripak ke Kaderni Haiba Khundrak Pam Anil Kumar Singha alias Mangang Lakpa Chahi Kun Mathoi Sawong Bung Thongkhong ase fa bangam kibagalona na mangondage mobile phone ama fagat pa ngam krehade Security Force na Thobal District Yaripok Lamkai area da chathakiba atopa operation amada aina tingkraba lalhauluf Kanglai Yaol Kannaluf KYKL gi Kaderni Haiba Ibungo Macha Laishram alias Rocky alias Ibomcha Chahini Fuhumdoi Nagaland ge Parent District ke Gaili dage haujik na singjamay yumnam laikai da laibab myoy ase fa bangam kibagalona na mangondagi mobile phone ama fagat pa ngam krehide Makata na Security Force na lalhauluf People's Revolutionary Party of Kanglaipak Progressive Pripak Proge Kaderni Haiba Khaidem Narendra Singh alias Ango alias Maikai Ngakpa Wangoi Khaidem Laikai Hariba Myoy Asisu Mayumdagi Faba Ngam Kibagalona na Mangondagi Security Force na Magdrin Yauba 9mm pistol amamade mobile phone fagat pa ngam ki haide
Manipur gi saknai rabi weflater Padma Shri awardee Namairakpam Kunjarani Devi Central Reserve Police Force CRPF ki commandant oina thabak tawrambadagi ngarang thabak tagi pothakre haire thabak tagi pothakraba Kunjarani Devi ngasil langjing achobada leiba Group Center dagi mahaki mayum fauba CRPF langjing achoba Group Center gi Anil IGM Somorani yauna Vardwas DIG Deputy Commandant Assistant Commandant Jawan Singh na Ven Party galona tilake Namairakpam Kunjarani Devi sana khotna bagi lamda Indian government na masak khangduna Padma Shri Award pirakraba aduda natana Arjun Awards to kusinabir khiba saknairaba sanaroi amane Manipur gi naha sing ase sana khotna bada yausilaklabadi tungi punsida afaba misak oiba ngamgani amade naha sing asina makoina pamliba pandam sing yauna bahona bada pandam sing soidana fangba ngamgani haike Mark sports ke khongchut ase hockey sanaram badage football player oina matam khara lakhe tungda mahak weflater Hena pukning changduna malim gi thakta weflater masana asida goal kaya lowba ngabke mahakna weflating masana asige fanglakhiba achievement asina CRPF ta join tawba fangkhibani Ngarang Iran gi Tehran da Israel amasung United States na air strike tawduna Iran gi supreme leader Ayatollah Ali Khamenei leikidraba matung mahake mahut sinnaba Iran ge makok thongba Sheikh Ayatollah Ali Reza Arafi Iran ge interim supreme leader oina hafre haina news agency ISNA report tawre report asigi matung ina Ayatollah Ali Khamenei leikidraba matung Iran na leibakasi constitution ge article 111 evoke tawduna emergency leadership mechanism sizinaduna member ahum leiba council na supreme leader gi power se permanent oina leader ama khandriba fauba Ayatollah Ali Reza Arafi interim supreme leader oina thau puhan kibani haire Provision asigi magada Ayatollah Arfi ase interim leadership council ge juris member oina from hapke Magpo supreme leader oina hapki basina Irani member ahumda saba council ase transition period asida mapung far haire interim council asida president Mashot Peja Sekyan Chief Justice Cholam Hussein Moshini Idrek amasung Ayatollah Arfi Yaure Amaromda Iran's Islamic Revolutionary Guard Corps IRGC ge Commandant-in-Chief General Muhammad Pokpor su ngarang chatakhiba air strike na maram oiraga sikraba matung IRGC anoba Commander-in-Chief General oina Ahmad Bahidibu hafkre haina agency ge report asina fongdokle Northeast Federations of Trade Union NEFTU gi midyang makada Senapati District Truck Driver and Owner na Manipur Government da Memorandum ama pisinduna Basic Life Support BLA's Ambulance amasung Recovery Van ama PB na bataksenkre Senapati District Truck Driver Union amasung Senapati District Truck Owners Association gi mute sing na Senapati District Headquarter da pangthokpa thoram amada hariba memorandum ase Deputy Chief Minister of Manipur Losi Dikhoda pisin khibani haire Nagaland dagi mau get fauduna Senapati District Headquarter faunariba National Highway asida accident thokanba mafam kaya maru oina leire haina memorandum aduda palle Lambi thong fataba chingi angamba lambi emergency medical facility sing matek chana laitaba made highway asigi oina dedicated ambulance service sing laibana maram oiraga National Highways gari thoriba pochai puba gari singge driver sing amasung miyamna khudong chadba kaya mayok naduna leiri haire Karigumba accident thokpa yaurakpada victim ayamba VLA's ambulance service sing laitabana
lamsang chaduna ana layengba se makhoi gi punsi khudong thiningai ne amade khudaki oiba emergency response facility sing leiba maram na accident ge victim sing layengba nangdana sikhiba kayasu yaukre haide wakat sing ase taraba matung the deputy chief minister Losit Dikona union ge representative sing na matter ase mari leinaba government ke authorities sing da pukhatuna athubada paikhat payaba thabak sing paikhat kani haina thajaba pi ki haide panbayai NEFTU ase lisingani kun mathoi gi November kuntra da awang nongpok state Nipan Assam Nagaland Manipur Meghalaya Arunachal Pradesh Sikkim amasung Tripura ge representative sing na semkhibani Riding and accelerating MSME performance RAMP ge midang Makada Directorate of Trade, Commerce and Industries na Sinduna state level stakeholder consultation program nga se Chingmairong da laiba classic grande da pangthokre thoramadu da Manditko ge director Ngangbam Roman Singh ge athoiba mitunglen oina sarok yakhe thoramadu ga mari leinana OST MSME ge na Deepak Khwairakpam na Phongdokibada Ministry of Micro, Small and Medium Enterprise MSME ge Medang Makada interest subventions for women entrepreneur amade logistic strengthening for the MSME ge haiba asida focus chauduna SBI ga MOU ama kuyek pinaraba matungda lamdam asigi women entrepreneurs singna loan fanglaba matung matam chana singdokpa MSME singbu saugatuna makhoibu mateng pangba loinana maximum oina 2% da lakh marigil loan pibaga loinana entrepreneurs singna mapandage logistic lauduna lamdam asida manufacturing tauriba singna raw material pusilakpadagi horaga product sing saba loiba faubagi oina scheme asigi makada maximum 1.5 lakh ke support pinana ba khudong chaba dusu scheme asigi makada kanaba pere maramaduna hariba scheme sing asigi makada piriba kanaba sing ase lobining ba myoshingna maraknakpa DIC Trade, Commerce and Industry amade DIC Manipur gi website so scheme asigi matangda akupa details sing khangba ngamgani haina so mahakna phongdokhe ekoi Manipur da manufacturing tawri unit sing sina raw materials si mapalam dagi pusilaba matungda masida manufacturing tawri masida changni ba magi logistic cost si ekoina maksitang kitang da sumoida ekoina mogi awaba mogi ken mating pang ngamna ba haina masigi scheme focus tawjabani magi na ekoi saurakna magi maximum amount ama ekoina jeno tawjai logistic strengthening da ekoina maximum si 1.5 lakhs magi raw material pusilaba da changni ba plus magi finished product man raw material do pusile puthoga saraga sunga matunda mapalam da puthokpada changiba magi logistic cost se maximum to 1.5 lakhs se koina 7 tawba haiba se si scheme si target ni aduna aina request tokjaning badi media platform gi ichi now sing gi mata ba tanja platform si lobjaraga masi gi haiba scheme si maximum benefit logna ba koi manang na pa district industrial center DIC sing or Directorate of Trade, Commerce and Industry, then Manipur Industrial Development Corporation, the office of Lakpiraga, Makata, details Lobigani, Aduga Equi website, DCI Manipur, the Su Masi details from Bigani, Aduga Makaram, Evel Togani, Karakari details at Chimba, Habaduna Equi, Manangapa District Industrial Center, approach to Viraga, form Lobira Matundam, some details in Samita Raga, Koi Makataba, Magi, benefici Evels of you, have a doing a media platform, Gita Kana platform. Thank you. Hayeng dage hoduna state asida pangthokadawriba yausam kumaiga mari leina maru oina Hindu Dharma Chatpa April announcing the MLK Rovindro Singh na yaifa paujel piduna yausam kumai asina harau tayamba purakpa oirasanu haire mahaki message asida yausam kumai ase supnatangi machugi kumai nate kumai ase lamdam asige Takwang na Ladybug Cultural Heritage Sing amade Kanglo Furup Singge Nungsi Chanana Hingmin Narakiba Masak Takliba Kumay Amani Haide
Message asida makha tarduna yausang mai thaba haiba si afaba singna fataba sing maitiba piki haibagi pautak asiga punsinduna numit mangane thabol chongba asira aikoi amata oina nungaina hingminari takli. Message asina makha tarduna community singna chatnaramba yausang kumai ase transform tawduna laikai singda mini olympiad amagumna pangtoktuna naha singe Thona sing ase discipline laina masamo fana drug free oiba society ama oina ba honari masida su mahakna sogatle aikoina kumai ase machu singda loinana chakcha haizana duna nungse chanaba pangthokpagum lamdam asida tungkoiba santi amaga nungse chanaba hingminaba state ama purakpa oirsanu haire. Government of India Central Bureau of Communication, Ministry of Information and Broadcasting, Regional Office, Imphal Sinduna, Nari Sakti and Vikshet Bharat, @2047 Gay Matang the Special Outreach Program SOP Ama Lorembam, Maning Laikai Community Hall the Pangtokre, Thoramadu South Eastern Asian Studies, Manipur University Gay HOD Dr. Tringlan Maishnam, Sanjanbam Pukrambam Gram Panchayat ki ex Upapradhan Laurembam Ivecha Devi Amade CVCRO Imphal ge FEO Aistipak Kumarna Atoba Mitunglen Singh Amade Wangangloi Oina Sarok Yakhe. Thoramadu Song and Drama Division ge Impanel artist na tongan ba jagoi isay kaya utuna ayeng basing ipukning chingsin kelona na jagoi isay gi kutangda Nari Sakti amade Vikshet Bharat ki matangda India government na paikat liba Thaurangi matangda utki amade awareness PK loinana Vikshet Bharat ki matangda pangthokiba quiz teso makok matang taraba singda certificate amade case prize piduna ikai kumnaba utke. Thoramaduga mari lenana FAOIs Deepak Kumar Sarmana Fungo Kibada India government na paikat liba flagship program singa se miyamda kangan bagalonana Ever oinana ba made India government na Vikshet Bharat ke thamliba pandamase mai paknana ba thoramase pangtokpani haike. Thaugan Marob Jarfe Von Halakandina Silduna Humfutara Suba Ima Ningsingba Numit Ngak Pathoram Ngasi Yaifa Sanglen Thaugan Marob Laishram Kun Mamang Kaida Mapung Fana Pangtokre. Ayuki Pung Nipan Taba Matamda Lufki President Nepram Monindra Singhana Lufki Firal Chinkatki Matungda Maitay Image Mafamda Mayamna Lairang Laihun Tambike LPMade ME Thaki Mahiroi Singge Saireng Saidana Ki Amasong Akanaba Mioi Karada Ikai Kumnaba Ucheke Lufki President Nepram Monindra Sinhana Mifam Mapu Oina Fambanda Fambike Loinana Metunglen Naurem Vidyasagar Ikai Kumnaba Metung Sen Asem Mane Kolyan Goswami Lairen Lakpam Champalal Haubam Manishana Amade Akanaba Mitunglen Bimola Serma Chongtam Babuton Yauna Daista Famke Mitunglen na Mairak Chukhat Pagalona Saisha Klov Jari Von Ge Saisakpa Singda Saiho Ishay Shakpike Moireng Jam Tringlen na Taram na Okpa Warul Tambike Sing and Son Publication Jari Von na Putok Chaba Lairik Kayasu Fonke Fonke ba Lairik Sing Adude Laibak na Tamba Wari Macha Ayibi Naurem Indira Anishubada Kanghoba Kara Tahoba Kara Imalon Lairik Tamba Hobagi Wari Ayiba Suvram Ahum Suba Karmana Dermani Saireng Ayibi Soram Binota Sinha Wangang Loi Naurem Angosana Made Dr. Ninghaiba Maishnam na Wafam Kaya Tamke Thoram Makal Sathaba Oina Angam Atho Singge Wafong Mitung Lengi Wafong Angamba Wafong Loiraba Matungda Laurembam Joy Kantana Tagat Wahai Fongdoktuna Thoram Mapung Fana Loishenke
Ahongba mamalda yumda sizinaba potlamsing yauna mobile phone sing miyamda fanghanaba pandamda SK Mobiles amade home appliance mingthonba dukan ama Nambol Bazaarda saknairaba saishakpa tapta atopa ming jayantana ribbon kaktuna ngasi sangakre. SK Mobiles and home appliance asida Makal kayagi mobile phone, TV, washing machine, refrigerator yauna yumda nugtigi sinagadaba potlam sing fangba dukan amane. Dukan adugi mapu Nambol Kongkam awang laikay dagi salam bepin na fongdorakpada ngasi hangdokliba dukan ase mahake ani shuba dukani loinana dukan asida ano ba potlam kaya Nambol maikeda ahongba mabalda fanghanna baga loinana pot laybalakpada kahena nungaygadaba mafam amasu oire. Loinana hogalakliba nahasingna mahimapong fana tamluraga thabak fangdabadagi awaba kaya mayok naduna leiribasingi oinaso miyoi kharada oirabaso thabak piba ngamlagane. Home appliance ki oiba chauba potlam singde yum phauba yaukinabage service so pigani loinana akanaba offer kaya so akaknaba matam kharagi oina piri haike. Aroibada maroyo pao man epizari. CM na thong amasung school infrastructure sing sangakre maru aiba road project sing flag of tokre. Amjugi 15th annual May 2026 Kangladagi Maira Lauduna Manipur Press Club ta Hodokre. Yaushang hoba numita stret asida yam na tang na thokpa angang ba tha uba fanglagani. Moregi Friendship Bridge ISCP manak nagna hawrakiba langmay matam chana mutatpa ngomkre. Amasung lising ani kulhumdoida hawrakiba irang asidagi Manipurda nongmay license lawba masing kanghen hen galakle. Hojik fawbagi oinadi ISCOM news na pizaba Manipuri pau matangas talushin jere meng tabiru punamakpomuka na krum jere.